ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯈꯣꯝꯕꯅ ꯃꯌꯥꯝꯕꯒꯤ ꯕꯣꯔ ꯃꯨꯟꯈꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯥꯁꯤꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯦꯛꯂꯥꯁꯤꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯏꯁꯩ ꯁꯛꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯍꯥꯃꯦꯡꯁꯤꯡ ꯍꯣꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯃꯥꯒꯤ ꯍꯥꯃꯦꯡꯁꯤꯡꯕꯨ ꯄꯨꯂꯞ ꯃꯐꯝ ꯑꯃꯗ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯎꯒꯤ ꯃꯅꯥꯁꯤꯡꯕꯨ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯄꯥꯏꯇꯣꯟꯅ ꯎꯃꯪꯗꯒꯤ ꯁꯖꯤ ꯑꯃ ꯍꯥꯠꯇꯨꯅ ꯃꯄꯥꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯗꯕꯤꯗ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯅꯤꯕ ꯂꯥꯛꯂꯤ꯫ "ꯏꯅꯥꯎ, ꯅꯌꯥꯝꯕ ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯂꯦ, ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯂꯦ꯫ ꯑꯩꯕꯨ ꯆꯥꯅ ꯊꯛꯅꯕ ꯄꯤꯖꯕ ꯌꯥꯒꯗ꯭ꯔꯣ? ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯁꯦ ꯇꯥꯆꯧꯅ ꯍꯦꯛꯇ ꯆꯥꯕ ꯌꯥꯗꯦ꯫ ꯆꯥꯗ꯭ꯔꯤꯉꯩ ꯊꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯩꯅ ꯅꯤꯖꯒꯗꯕꯁꯦ ꯄꯤꯒꯗ꯭ꯔꯥ ꯄꯤꯔꯣꯏꯗ꯭ꯔꯥ ꯍꯥꯟꯅ ꯈꯨꯝꯃꯨ꯫ ꯀꯔꯤꯅꯣ ꯅꯪꯅ ꯅꯤꯔꯤꯕꯁꯦ? ꯇꯥꯆꯧꯅ ꯂꯣꯏꯅ ꯅꯪꯅ ꯅꯤꯔꯤꯕꯗꯣ ꯄꯤꯒꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯁꯠ-ꯁꯠ ꯍꯥꯏꯔꯣ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯤ꯫ ꯇꯥꯆꯧ, ꯅꯪꯅ ꯌꯨꯝꯗ ꯐꯪꯐꯝ ꯊꯣꯛꯄ ꯂꯣꯏꯅꯃꯛ ꯑꯩꯅ ꯄꯤꯖꯒꯗꯧꯔꯤꯕ ꯆꯥꯛ ꯏꯁꯤꯡꯁꯤꯒ ꯑꯣꯟꯊꯣꯛꯅꯔꯁꯤ ꯌꯥꯕ꯭ꯔꯥ? ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯑꯣꯏꯔꯣ꯫ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯛ ꯏꯁꯤꯡꯗꯨꯕꯣ? ꯑꯩ ꯂꯥꯝꯕꯅ ꯁꯤꯗꯧꯔꯤ꯫ ꯇꯥꯆꯧꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯦꯀꯣ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯑꯣꯏꯔꯦ꯫ ꯁꯤꯗ ꯂꯩꯔꯦ꯫ ꯄꯥꯏꯇꯣꯟꯅ ꯆꯥꯛ ꯂꯥꯝꯕꯅ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯌꯥꯏꯈꯣꯝꯕꯗ ꯄꯤꯈꯤ꯫ ꯃꯥꯅ ꯆꯥꯛ ꯏꯁꯤꯡꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯁꯖꯤꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯄꯥꯏꯇꯣꯟꯅ ꯐꯥꯔꯛꯈꯤꯕ ꯁꯖꯤꯗꯨ ꯃꯄꯥ ꯌꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯦ꯫ ꯃꯄꯥ ꯌꯥꯏ ꯁ꯭ꯀꯨꯜꯅ ꯃꯆꯥ ꯑꯍꯟꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯈꯣꯝꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅ ꯎꯃꯪꯗꯒꯤ ꯐꯥꯔꯛꯄ ꯁꯖꯤ ꯊꯣꯡꯕ ꯌꯦꯟꯁꯥꯡꯁꯤꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯄꯥꯝꯖꯕꯁꯤ ꯃꯆꯥ ꯑꯍꯟꯁꯤ ꯈꯛꯇꯅ ꯄꯤꯖꯕ ꯉꯝꯂꯤꯕ ꯃꯔꯝꯅ ꯃꯆꯥꯅꯨꯄꯥ ꯄꯥꯏꯇꯣꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯄꯥꯏꯇꯣꯟꯅ ꯁꯖꯤꯗꯨ ꯁꯦꯝꯗꯨꯅ ꯃꯄꯥꯅ ꯄꯥꯝꯖꯕ ꯌꯦꯟꯁꯥꯡ ꯊꯣꯡꯕꯤꯕ ꯂꯣꯏꯔꯒ ꯃꯄꯥꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ "ꯄꯥꯕꯨꯡ, ꯅꯆꯥꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯖꯤ ꯑꯃ ꯐꯥꯔꯛꯄꯅꯤ꯫ ꯃꯗꯨ ꯁꯦꯝꯗꯨꯅ ꯅꯆꯥꯅ ꯊꯣꯡꯂꯒ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯦ." "ꯍꯥ, ꯏꯄꯥꯒꯤ ꯄꯥꯏꯇꯣꯟ, ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯐꯪꯂꯦꯗ꯫ ꯀꯗꯥꯏ ꯏꯄꯥꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜꯗꯨꯗꯤ ꯏꯄꯥꯅ ꯍꯥꯎꯅ ꯆꯥꯊꯣꯛꯀꯦ." ꯄꯥꯏꯇꯣꯟꯅ ꯌꯦꯟꯁꯥꯡꯗꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯊꯝꯕꯤꯗꯨꯅ ꯃꯄꯥꯒꯤ ꯈꯨꯠ ꯍꯥꯝꯅꯕ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯗꯨꯅ ꯏꯁꯤꯡꯗꯨ ꯄꯨꯕꯤꯔꯛꯂꯦ꯫ "ꯄꯥꯕꯨꯡ, ꯅꯈꯨꯠ ꯍꯥꯝꯗꯨꯅ ꯅꯆꯥꯅ ꯊꯣꯡꯖꯕꯁꯦ ꯆꯥꯕꯤꯔꯣ꯫ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥ ꯂꯩꯔꯤꯒꯩ? ꯏꯄꯥ ꯄꯦꯟꯅ ꯆꯥꯊꯣꯛꯀꯦ꯫ ꯏꯆꯥꯒꯤ ꯇꯦꯟꯗꯨꯕꯨ ꯃꯔꯨ ꯂꯩꯔꯤꯕ꯭ꯔꯥ?" "ꯌꯥꯝꯅ ꯂꯩꯔꯤ ꯄꯥꯕꯨꯡ, ꯑꯩꯁꯨ ꯇꯦꯟꯒꯤ ꯃꯔꯨ ꯁꯦꯝꯕ ꯍꯩꯖꯔꯦ." "ꯐꯔꯦ, ꯂꯩꯇ꯭ꯔꯕꯗꯤ ꯏꯄꯥꯅ ꯁꯦꯝꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯥ ꯋꯥꯔꯝꯂꯅꯤ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯔꯣ꯫ ꯅꯄꯥ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛ ꯂꯩꯕꯤꯔꯛꯄ ꯐꯤꯔꯣꯜ, ꯃꯁꯤ ꯁꯦꯠꯇꯨꯅ ꯎꯃꯪꯗ ꯁꯥ ꯐꯥꯕ ꯆꯠꯂꯨꯀꯣ꯫ ꯅꯅꯥꯎ ꯅꯨꯄꯥꯗ ꯄꯥꯕꯨꯡꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕ ꯌꯥꯗꯦ." "ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ." ꯄꯥꯏꯇꯣꯟꯅ ꯐꯤꯔꯣꯜꯗꯨ ꯁꯦꯠꯇꯨꯅ ꯃꯄꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯈꯣꯝꯕꯁꯨ ꯃꯥꯒꯤ ꯍꯥꯃꯦꯡꯁꯤꯡꯗꯨ ꯍꯣꯏꯗꯨꯅ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯅ ꯃꯌꯥꯝꯕꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯗꯨ ꯎꯔꯝꯃꯤ꯫ "ꯐꯤꯔꯣꯜꯗꯨꯗꯤ ꯌꯥꯝ ꯐꯖꯩ. ꯀꯅꯥꯅ ꯄꯤꯔꯛꯂꯤꯅꯣ ꯇꯥꯆꯧ?" "ꯅꯪꯒꯤ ꯇꯥꯆꯧꯒꯤꯅꯤ ꯀꯩꯅꯣ. ꯅꯪꯕꯨ ꯉꯁꯤꯈꯛ ꯎꯔꯤꯔꯣ? ꯅꯍꯥꯟꯈꯩ ꯀꯗꯥꯏ ꯆꯠꯂꯤꯅꯣꯃꯤ ꯅꯪꯕꯣ? ꯅꯨꯡꯇꯤꯒꯤ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯔꯒ." "ꯎꯗꯦꯗ, ꯄꯥꯕꯨꯡꯅ ꯄꯤꯔꯛꯄ ꯃꯥꯜꯂꯦ." "ꯄꯤꯗꯦ. ꯄꯥꯕꯨꯡꯗꯤ ꯀꯗꯥꯏꯗꯩ ꯁꯦꯜ ꯂꯩꯗꯅ ꯑꯁꯨꯛ ꯐꯖꯔꯕ ꯐꯤꯔꯣꯜꯁꯤ ꯂꯩꯗꯣꯏꯅꯣ? ꯑꯝꯇ ꯈꯜꯂꯨꯅꯦ ꯅꯪꯕꯣ. ꯃꯤꯉꯣꯟꯗꯒꯤ ꯈꯛꯇ ꯂꯧꯕꯒꯤ ꯋꯥꯈꯜ ꯈꯟꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦ." "ꯌꯥꯔꯦ, ꯈꯪꯖꯔꯦ. ꯐꯤꯔꯣꯜꯁꯤ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯍꯥꯏꯁꯦ ꯂꯣꯏꯅ ꯈꯪꯖꯔꯦ." ꯌꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯍꯥꯃꯦꯡꯁꯤꯡꯗꯨ ꯍꯥꯃꯦꯡꯁꯪꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ "ꯑꯇꯣꯝꯕ, ꯅꯪꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ? ꯍꯥꯃꯦꯡꯁꯤꯡꯗꯨꯗꯤ ꯍꯣꯏꯗꯨꯅ ꯄꯨꯔꯛꯂꯕ ꯅꯠꯇ꯭ꯔꯥ?" "ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯣ ꯇꯥꯆꯧꯒꯤ ꯐꯤꯔꯣꯜꯗꯨꯕꯨ ꯀꯅꯥꯅ ꯄꯤꯔꯤꯕꯅꯣ?" "ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯑꯇꯣꯝꯕ, ꯀꯔꯤ ꯂꯩꯔꯒꯦ? ꯄꯥꯕꯨꯡꯅ ꯄꯤꯕꯅꯤ ꯍꯥꯏꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦ. ꯇꯥꯆꯧꯗꯤ ꯄꯥꯕꯨꯡꯅ ꯄꯥꯝꯕꯗꯨ ꯄꯤꯕꯅꯤꯅ ꯑꯗꯨꯝ ꯄꯤꯕ. ꯐꯩ." ꯃꯄꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯃꯥ ꯈꯨꯟꯖꯕꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯕꯤꯅ, "ꯍꯩ, ꯀꯔꯤꯅꯣ? ꯅꯄꯥ ꯅꯆꯥ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯀꯔꯤ ꯂꯩꯔꯒꯦ ꯑꯇꯣꯝꯕ?" "ꯏꯃꯥ, ꯄꯥꯕꯨꯡꯅ ꯇꯥꯆꯧꯗꯗꯤ ꯐꯤꯔꯣꯜ ꯐꯖꯕ ꯄꯤꯕ, ꯑꯩꯉꯣꯟꯗꯗꯤ ꯄꯤꯕꯤꯗꯦ. ꯃꯁꯤꯒꯤꯅꯤ." "ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕꯅꯣ? ꯅꯃꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯁꯨ ꯂꯩꯕꯤꯅꯤ. ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯏꯃꯥꯅ ꯍꯥꯏꯕ ꯈꯛꯇ ꯏꯜꯂꯨ."
ꯌꯥꯏꯈꯣꯝꯕꯁꯦ ꯃꯃꯥꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯌꯨꯝꯗ ꯇꯣꯏꯅ ꯃꯃꯥꯒ ꯂꯣꯏꯅꯕ ꯃꯔꯝꯅ ꯃꯃꯥꯅꯁꯨ ꯅꯨꯡꯁꯤꯖꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯏꯈꯣꯝꯕꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯋꯥꯍꯪ ꯍꯪꯂꯝꯃꯤ ꯏꯃꯥ ꯑꯩꯁꯤ ꯄꯥꯕꯨꯡꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗ꯭ꯔꯤꯕꯅꯣ ꯑꯩꯁꯤꯕꯨ ꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯑꯣꯏꯗꯕ꯭ꯔꯥ 이붕어 그리 와항노 항리버두보 낭기 따서우디 용기 아한 오이버니 낭기 빠붕가 핵 마카 마나 오이버니 이뭉시다 그리고뭐나 빠붕 레이트라버디 마니 юм세 잉신가더리버니 마두기다막 오이라모이마 따서우디 땐 까빠히버 아두가 마나 우멍다 set두나 빠붕기 빰자바 사지 통보 연상두기다막다니 이마 아이소 하맹 로이버시 똑라가 땐 까빠 땀라가 우멍다 사지 땀바 짤라게 아두나 트라가디 빠붕 나이사 눅시가더바 만데 이붕어 그리기나 사와한게 떠오리버노 우망다 잣뚜이 서룩부디 이엄시다 아둠 하맹싱시 세나두나 레요 아두가 낭 와칼 손타바 떠오가노 나마 아이 레리시디 노마디 나빠나 낭부 눅시라까니 이마 하우지파우 눅시다바시다 그럼간다 이부 눅시도이노 이붕어 마땀나 아둠 부라까니 낭 하이바 깔루 미오이바 하이바세 홍바 나이바니 이마나 하이바땅 일루 노마디 하이바 인바나 소이드나 마나 방가니 하이바 캉젤로 ꯆꯠꯂꯒ ꯍꯥꯃꯦꯡꯁꯤꯡꯗꯣ ꯎꯅꯥ ꯈꯔ ꯍꯦꯛꯄꯤꯌꯨꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯌꯥꯏꯈꯣꯝꯕ ꯃꯃꯥꯅ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯍꯥꯃꯦꯡꯒꯤꯗꯃꯛ ꯎꯅꯥ ꯋꯥꯅꯥ ꯆꯥꯅꯕ ꯍꯦꯛꯄ ꯆꯠꯂꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯌꯥꯏꯁ꯭ꯀꯨꯜ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯃꯤꯠꯅ ꯐꯖꯅ ꯁꯦꯡꯅ ꯎꯔꯛꯇ꯭ꯔꯦ ꯃꯥꯅ ꯃꯥꯒꯤ ꯁꯤꯒꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯆꯥ ꯑꯍꯟꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥ ꯌꯥꯏꯁ꯭ꯀꯨꯜꯅ ꯃꯆꯥ ꯄꯥꯏꯇꯣꯟꯕꯨ ꯀꯧꯔꯝꯃꯤ ꯃꯃꯥ ꯈꯨꯟꯖꯕꯤꯁꯨ ꯆꯪꯗꯨꯅ ꯃꯈꯣꯏ ꯀꯔꯤ ꯇꯥꯟꯅꯒꯦ ꯂꯣꯠꯅ ꯇꯥꯅꯕ ꯆꯪꯂꯛꯈꯤ ꯏꯄꯥꯒꯤ ꯄꯥꯏꯇꯣꯟ ꯅꯄꯥꯏꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯩ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯨꯏꯅ ꯄꯨꯟꯁꯤꯈꯤꯅꯤ ꯍꯥꯏꯕꯁꯨ ꯑꯁꯥ ꯃꯝꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯅꯪꯒꯤ ꯇꯦꯟꯗꯨ ꯄꯥꯏꯗꯨꯅ ꯎꯃꯪꯗ ꯆꯠꯂꯒ ꯑꯩꯅ ꯄꯥꯝꯖꯕ ꯁꯖꯤ ꯐꯥꯗꯨꯅ ꯊꯣꯡꯂꯒ ꯄꯤꯖꯧ ꯅꯄꯥꯏꯅ ꯏꯆꯥꯒꯤꯗꯃꯛ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯂꯒꯦ ꯄꯥꯕꯨꯡ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯣꯟꯊꯔꯤꯕ ꯀꯩꯒꯤꯅꯣ ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯄꯥꯕꯨꯡ ꯅꯪ ꯏꯄꯥꯅ ꯍꯥꯏꯕꯁꯤ ꯇꯥꯎ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯇꯦꯟꯗꯨ ꯄꯥꯏꯗꯨꯅ ꯎꯃꯪꯗ ꯆꯠꯂꯨ ꯄꯥꯏꯇꯣꯟꯅ ꯃꯄꯥ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯕꯗꯨ ꯈꯪꯂꯦ ꯑꯗꯨꯅ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯥꯒꯤ ꯇꯦꯟꯗꯨ ꯄꯥꯏꯗꯨꯅ ꯎꯃꯪꯗ ꯁꯖꯤ ꯐꯥꯕ ꯆꯠꯈꯤ ꯃꯃꯥ ꯈꯨꯟꯖꯕꯤꯅ ꯂꯣꯏꯅ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯌꯥꯏꯈꯣꯝꯕꯕꯨ ꯀꯧꯈꯤ ꯃꯥꯅ ꯃꯄꯥꯅ ꯃꯌꯥꯝꯕꯗ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ ꯏꯃꯥ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯏꯌꯥꯝꯕꯒ ꯃꯥꯟꯅꯗꯦ ꯄꯥꯕꯨꯡꯅ ꯈꯪꯂꯕꯗꯤ ꯂꯣꯏꯔꯦ ꯕꯣꯔ ꯐꯪꯕꯒꯤ ꯁꯔꯨꯛ ꯁꯥꯞ ꯐꯪꯒꯅꯤ ꯏꯃꯥ ꯑꯩ ꯉꯝꯖꯔꯣꯏ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯒꯤ ꯍꯛꯆꯥꯡꯒꯤ ꯃꯅꯝ ꯑꯗꯨꯒꯤꯗꯃꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯥꯒꯤ ꯐꯤꯔꯣꯜ ꯁꯦꯠꯆꯤꯜꯂꯨ ꯂꯨꯔꯤꯕꯗꯤ ꯇꯥꯆꯧꯗꯤ ꯃꯈꯨꯠꯇ ꯇꯨ ꯆꯣꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯕꯨꯡꯅ ꯏꯈꯨꯠꯁꯦ ꯁꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯥꯃꯦꯡꯒꯤ ꯃꯇꯨꯁꯤꯡꯗꯣ ꯈꯔꯅ ꯈꯨꯠꯇ ꯑꯗꯨꯒ ꯅꯊꯕꯥꯛꯇ ꯅꯞꯁꯤꯜꯂꯒ ꯂꯣꯏꯔꯦ ꯆꯠꯂꯒ ꯅꯪꯒꯤ ꯍꯥꯃꯦꯡꯒꯤ ꯂꯛꯇ ꯑꯅꯣꯏꯕ ꯑꯃ ꯍꯥꯠꯂꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯏꯃꯥꯅ ꯊꯣꯡꯂꯒ ꯅꯄꯥꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯨ ꯑꯗꯨꯒ ꯅꯌꯥꯝꯕꯒꯤ ꯕꯣꯔꯗꯣ ꯃꯨꯜꯂꯨꯔꯣ ꯏꯃꯥ ꯑꯩꯗꯤ ꯀꯤꯖꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯆꯥꯅ ꯏꯄꯨꯟꯁꯤ ꯆꯨꯞꯄ ꯏꯄꯥꯒꯤ ꯁꯥꯞ ꯐꯪꯗꯨꯅ ꯂꯩꯒꯗꯕ ꯅꯆꯥ ꯑꯩ ꯄꯥꯝꯖꯗꯦ ꯏꯃꯥ 이붕어 ꯅꯪꯅ ꯐꯪꯒꯗꯕ ꯁꯥꯞ ꯈꯨꯗꯤꯡꯃꯛ ꯅꯃꯥ ꯑꯩꯅ ꯄꯨꯒꯦ ꯏꯃꯥꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯜꯂꯨ ꯃꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯜꯂꯗꯨꯅ ꯌꯥꯏꯈꯣꯝꯕꯅ ꯆꯠꯂꯒ ꯃꯥꯒꯤ ꯍꯥꯃꯦꯡꯂꯛꯇꯒꯤ ꯑꯅꯣꯏꯕ ꯑꯃ ꯈꯟꯗꯣꯛꯂꯒ ꯍꯥꯠꯂꯒ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯏꯃꯥꯅ ꯍꯥꯏꯕ ꯁꯤꯗ ꯂꯩꯖꯔꯦ ꯁꯦꯝꯕꯤꯔꯣ ꯏꯃꯥ ꯅꯆꯥꯗꯤ ꯀꯤꯖꯩ 이붕어 ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ ꯈꯨꯟꯖꯕꯤꯅ ꯃꯆꯥꯅ ꯄꯨꯔꯛꯄ ꯑꯁꯦꯝꯕ ꯍꯥꯃꯦꯡꯒꯤ ꯁꯥꯗꯨ ꯂꯧꯗꯨꯅ ꯊꯣꯡꯕꯤꯈꯤ ꯃꯥꯅ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯃꯆꯥꯅ ꯁꯦꯠꯀꯗꯕ ꯃꯌꯥꯝꯕꯒꯤ ꯐꯤꯔꯣꯜ ꯑꯗꯨꯒ ꯍꯥꯃꯦꯡꯒꯤ ꯃꯇꯨꯗꯨ ꯃꯆꯥꯕꯨ ꯀꯧꯔꯗꯨꯅ ꯁꯦꯠꯄꯤ ꯍꯥꯞꯄꯤꯈꯤ 이붕어 ꯄꯥꯈꯠꯀꯅꯨ ꯅꯔꯤꯠ ꯂꯩꯌꯨ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯊꯧꯖꯥꯜ ꯕꯣꯔꯗꯨꯅ ꯅꯄꯨꯟꯁꯤ ꯂꯦꯞꯄ ꯌꯥꯏ ꯑꯗꯨꯅ ꯅꯪꯒꯤ ꯊꯧꯅꯥ ꯂꯩꯌꯨ ꯁꯦ ꯌꯦꯟꯁꯥꯡꯁꯦ ꯄꯥꯏꯗꯨꯅ ꯅꯄꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨ ꯌꯥꯏꯈꯣꯝꯕꯅ ꯀꯤꯅ ꯄꯥꯈꯠꯅ ꯑꯊꯣꯡꯕ ꯌꯦꯟꯁꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯂꯝꯗꯦ ꯃꯗꯨꯅ ꯃꯥꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯥꯅ ꯀꯤꯃꯟꯕꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯂꯥꯛꯈꯤ ꯏꯃꯥ ꯅꯆꯥ ꯉꯝꯖꯔꯔꯣꯏ ꯀꯔꯤꯒꯤ ꯅꯆꯥꯅ ꯆꯤꯟꯊꯤꯒꯗꯧꯔꯤꯕꯅꯣ ꯑꯩ ꯉꯝꯖꯔꯔꯣꯏ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯊꯧꯅꯥ ꯂꯩꯌꯨ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ
ꯅꯄꯥꯕꯨꯡꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯆꯠꯂꯣ ꯅꯌꯥꯝꯕꯒꯤ ꯕꯣꯔꯗꯣ ꯃꯨꯜꯍꯧꯔꯣ ꯅꯌꯥꯝꯕ ꯂꯥꯛꯂꯅꯤ ꯆꯠꯂꯣ ꯌꯥꯏꯈꯣꯝꯕ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯌꯦꯟꯁꯥꯡꯗꯨ ꯄꯥꯏꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯑꯃꯨꯛ ꯆꯠꯈꯤ ꯃꯥꯅ ꯊꯣꯡꯗ ꯂꯦꯞꯂꯝꯃꯤ ꯃꯥꯅ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯑꯣꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯆꯪꯂꯣ ꯍꯥꯏꯗꯨꯅ ꯈꯨꯗꯝ ꯄꯤꯔꯝꯃꯤ ꯃꯄꯥ ꯌꯥꯏꯁ꯭ꯀꯨꯜꯅ ꯃꯤ ꯆꯪꯂꯛꯄ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯏꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯁꯦ ꯄꯥꯕꯨꯡ ꯅꯆꯥ ꯄꯥꯏꯇꯣꯟꯅꯤ ꯅꯆꯥꯕꯨ ꯀꯥꯎꯔꯕꯣ ꯏꯆꯥ ꯄꯥꯏꯇꯣꯟꯅꯤ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯥꯟꯗꯦꯕ ꯀꯗꯥꯏ ꯏꯆꯥ ꯄꯥꯏꯇꯣꯟꯅꯤ ꯍꯥꯏꯕ ꯈꯪꯅꯕ ꯏꯆꯥꯒꯤ ꯃꯅꯝ ꯑꯗꯨꯒ ꯈꯨꯠꯇ ꯍꯧꯕ ꯇꯨꯁꯤꯡ ꯑꯃꯨꯛꯇ ꯏꯄꯥꯅ ꯁꯣꯛꯆꯒꯦ ꯂꯥꯛꯑꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯌꯥꯏꯈꯣꯝꯕ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯅꯤꯛꯂꯗꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯄꯥꯒꯤ ꯈꯨꯠꯅ ꯁꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗꯨꯒꯤ ꯃꯅꯝ ꯅꯝꯈꯤꯔꯝꯃꯤ ꯍꯛꯆꯥꯡꯒꯤ ꯃꯅꯝ ꯑꯗꯨꯒ ꯇꯨ ꯁꯣꯝꯕꯗꯤ ꯏꯆꯥ ꯄꯥꯏꯇꯣꯟꯒꯤꯅꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯌꯥꯏꯈꯣꯝꯕꯒꯤꯅꯤ ꯑꯩꯗꯤ ꯈꯔ ꯆꯤꯡꯅꯩ ꯄꯥꯕꯨꯡ ꯅꯆꯥꯅ ꯋꯥꯃꯟꯕꯗꯒꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯌꯥꯗꯕꯒꯤꯅꯤ ꯁꯤꯗ ꯂꯩꯖꯔꯦ ꯄꯥꯕꯨꯡꯅ ꯄꯥꯝꯕ ꯁꯖꯤꯒꯤ ꯌꯦꯟꯁꯥꯡꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯀꯃꯥꯏ ꯇꯧꯕꯖꯥꯠꯅꯣ ꯑꯆꯧꯕ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯍꯦ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯅꯆꯥꯅ ꯂꯥꯏꯕꯛ ꯐꯔꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯇꯟꯖꯥ ꯆꯥꯕꯗꯨꯗ ꯅꯆꯥꯅ ꯉꯟꯅ ꯐꯖꯔꯛꯄꯅꯤ ꯐꯔꯦ ꯏꯆꯥꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡꯗꯨ ꯀꯗꯥꯏ ꯏꯄꯥꯅ ꯄꯦꯟꯅ ꯆꯥꯔꯒꯦ ꯆꯥꯕ ꯂꯣꯏꯔꯒ ꯏꯄꯥꯅ ꯅꯪꯒꯤꯗꯃꯛꯇ ꯕꯣꯔ ꯄꯤꯅꯕꯤꯔꯒꯦ ꯌꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯌꯦꯟꯁꯥꯡꯗꯨ ꯃꯄꯥꯒꯤ ꯄꯤꯈꯤ ꯃꯄꯥꯅ ꯍꯥꯎꯅ ꯆꯥꯈꯤ ꯃꯄꯥꯅ ꯆꯥꯕ ꯂꯣꯏꯔꯒ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯕꯣꯔ ꯄꯤꯕꯤꯈꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯕ ꯂꯩꯍꯥꯎ ꯂꯩꯕ ꯂꯝꯗꯨꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕ ꯑꯣꯏꯌꯨ ꯁ꯭ꯋꯔꯒꯒꯤ ꯅꯣꯡꯅ ꯅꯪꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯇꯥꯕ ꯑꯣꯏꯌꯨ ꯑꯗꯨꯒ ꯅꯪꯅ ꯃꯤꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯃꯄꯥꯅ ꯕꯣꯔ ꯊꯧꯖꯥꯜ ꯄꯤꯔꯕ ꯃꯇꯨꯡꯗ ꯌꯥꯏꯈꯣꯝꯕ ꯌꯥꯝ ꯍꯔꯥꯎꯅ ꯊꯣꯛꯂꯛꯈꯤꯔꯝꯃꯤ ꯃꯥꯅ ꯃꯃꯥꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤ ꯑꯗꯨꯅꯤ ꯏꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕ ꯏꯆꯥ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯌꯥꯝꯕꯒꯤ ꯕꯣꯔ ꯃꯨꯟꯕꯤꯈ꯭ꯔꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯌꯥꯝꯕꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯀꯤꯔꯨꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯏꯇꯣꯟ ꯁꯖꯤ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯂꯦ ꯃꯥꯅ ꯁꯖꯤꯗꯨ ꯁꯦꯝꯗꯨꯅ ꯃꯄꯥꯒꯤꯗꯃꯛ ꯊꯣꯡꯕꯤꯔꯝꯃꯤ ꯃꯥꯅ ꯊꯣꯡꯂꯕ ꯃꯇꯨꯡꯗ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯃꯆꯥ ꯄꯥꯏꯇꯣꯟꯅ ꯄꯥꯕꯨꯡ ꯁꯤꯗ ꯂꯩꯖꯔꯦ ꯄꯥꯕꯨꯡꯅ ꯄꯥꯝꯕ ꯌꯦꯟꯁꯥꯡꯗꯣ ꯅꯨꯡꯉꯥꯏꯅ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯅꯪꯅ ꯀꯅꯥꯅꯣ ꯄꯥꯕꯨꯡ ꯑꯩ ꯅꯆꯥ ꯄꯥꯏꯇꯣꯟꯅꯤ ꯁꯤꯗ ꯂꯩꯔꯦ ꯄꯥꯕꯨꯡꯅ ꯄꯥꯝꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯪꯂꯛꯄꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯄꯤꯒꯗꯕ ꯕꯣꯔ ꯊꯧꯖꯥꯜ ꯄꯨꯝꯅꯃꯛ ꯄꯤꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯅꯅꯥꯎ ꯅꯨꯄꯥꯅ ꯅꯪꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯕꯣꯔ ꯄꯨꯝꯅꯃꯛ ꯃꯨꯟꯕꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯄꯥꯕꯨꯡ ꯑꯇꯩ ꯕꯣꯔ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯆꯥꯗꯁꯨ ꯄꯤꯕꯤꯔꯝꯃꯨ ꯄꯥꯕꯨꯡ ꯏꯄꯥꯅ ꯕꯣꯔ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯏꯄꯥꯅ ꯅꯪꯕꯨ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯂꯩꯀꯪꯂꯥ ꯑꯗꯨ ꯅꯪꯒꯤ ꯑꯣꯏꯅꯕ ꯄꯤꯕꯤꯔꯦ ꯃꯆꯥ ꯄꯥꯏꯇꯣꯟ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯈꯣꯝꯕꯒꯤ ꯃꯊꯛꯇ ꯌꯥꯝ ꯁꯥꯎꯈꯤ ꯃꯥꯅ ꯅꯣꯡꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯍꯥꯠꯀꯦꯅ ꯋꯥꯁꯛꯈꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯃꯃꯥ ꯈꯨꯟꯖꯕꯤꯅ ꯇꯥꯔꯝꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯏꯃꯨꯡꯁꯤ ꯀꯥꯡ ꯈꯣꯡ ꯆꯥꯏꯒꯗꯧꯔꯤ ꯑꯗꯨꯅ ꯅꯪ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯑꯃꯨꯛꯇ ꯈꯜꯂꯨ ꯑꯩꯗꯤ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯃꯥꯒꯤ ꯃꯥ ꯃꯈꯣꯏꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯍꯟꯅꯤꯡꯂꯤ ꯑꯩ ꯅꯣꯡꯃꯇꯗ ꯏꯆꯥ ꯑꯅꯤ ꯍꯥꯠꯅꯕ ꯄꯥꯝꯗꯦ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯃꯃꯥ ꯀꯅꯥꯅ ꯀꯅꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯑꯆꯧꯕꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯋꯥꯁꯛꯂꯕꯅꯤ ꯑꯗꯨꯅ ꯏꯆꯥ ꯑꯇꯣꯝꯕꯁꯤ ꯃꯌꯥꯝꯕꯒꯤ ꯑꯁꯥꯎꯕ ꯐꯥꯊꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯥꯕꯨ ꯏꯄꯥ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯁꯅꯨ ꯍꯥꯏꯅꯤꯡꯉꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯅꯆꯥꯅꯨꯄꯥꯕꯨ ꯏꯟꯁꯤꯟꯕꯤꯕꯗꯒꯤꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯆꯥ ꯄꯥꯏꯇꯣꯟꯅ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯃꯛ ꯃꯥꯅ ꯄꯣꯛꯃꯤꯟꯅꯔꯤꯕ ꯃꯅꯥꯎ ꯅꯨꯄꯥ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯕꯗꯤ ꯃꯄꯥ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯏꯆꯥ ꯑꯇꯣꯝꯕꯗꯣ ꯅꯧꯄꯥ ꯅꯨꯄꯥꯒꯤ ꯌꯨꯝꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯍꯥꯏꯔꯨꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯏꯃꯧ ꯑꯣꯏꯅ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯏꯆꯥꯁꯤꯡꯅ ꯃꯄꯥꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯃꯄꯥ ꯑꯩꯁꯦ ꯍꯤꯡꯅ ꯍꯤꯡꯅ ꯁꯤ ꯂꯩꯕꯥꯛꯇ ꯆꯠꯄꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯤ ꯍꯣꯏꯗ ꯏꯆꯥꯁꯤꯡꯗ ꯀꯟꯅ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯏꯃꯨꯡꯁꯦ ꯂꯣꯏꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯏꯆꯥ ꯑꯇꯣꯝꯕꯁꯦ
ꯈꯨꯟꯁꯤꯗꯒꯤ ꯅꯨꯄꯤ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯔꯨꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥ ꯈꯨꯟꯖꯕꯤꯅ ꯃꯆꯥ ꯌꯥꯏꯈꯣꯝꯕꯕꯨ ꯀꯧꯔꯗꯨꯅ ꯃꯌꯥꯝꯕꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯋꯥꯁꯛꯈꯤꯕꯗꯨ ꯂꯣꯏꯅ ꯇꯝꯊꯣꯛꯂꯦ꯫ ꯃꯆꯥ ꯌꯥꯏꯈꯣꯝꯕꯅ, ꯏꯃꯥ, ꯅꯆꯥꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯅꯆꯥ ꯑꯋꯥꯐꯝꯗ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ? ꯑꯩ ꯑꯗꯨꯝ ꯁꯤꯖꯕ ꯅꯨꯃꯤꯠꯇꯣ ꯉꯥꯏꯕ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯇꯥꯎ꯫ ꯀꯔꯤꯁꯨ ꯅꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯣꯏ꯫ ꯅꯌꯥꯝꯕꯒꯤ ꯑꯁꯥꯎꯕꯁꯦ ꯐꯥꯊꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯒꯤ ꯃꯃꯣꯈꯣꯏꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ꯫ ꯃꯁꯤ ꯈꯛꯇꯅ ꯂꯝꯕꯤꯅꯤ꯫ ꯏꯃꯥ, ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯨꯗ ꯀꯃꯥꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯩ ꯉꯝꯖꯔꯣꯏ꯫ ꯅꯆꯥ ꯁꯤꯔꯕꯁꯨ ꯁꯤꯖꯔꯒꯦ ꯏꯃꯥ, ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯄ ꯉꯝꯖꯔꯣꯏ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯅꯪꯕꯨ ꯁꯤꯕ ꯍꯥꯏꯕꯁꯦ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯅꯈꯣꯏ ꯍꯥꯠꯅꯗꯨꯅ ꯅꯣꯡꯃꯇꯗ ꯁꯤꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯜꯂꯨ꯫ ꯌꯥꯏꯈꯣꯝꯕ, ꯌꯨꯝ ꯅꯤꯡꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯃꯇꯝ ꯈꯔ ꯌꯨꯝ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯂꯨꯝꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯇꯨꯝꯐꯝ ꯈꯪꯂꯝꯗꯦ ꯃꯥꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯅ ꯐꯒꯗ꯭ꯔꯥ? ꯑꯩ ꯁꯤꯕꯅ ꯐꯒꯗ꯭ꯔꯥ? ꯑꯩ ꯉꯥꯎꯆꯠꯅꯔꯦ꯫ ꯏꯄꯥꯅ ꯑꯩꯕꯨ ꯕꯣꯔ ꯄꯤꯅꯈꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯊꯣꯛꯂꯕꯗꯤ ꯎꯕ ꯐꯪꯂꯔꯣꯏ꯫ ꯍꯦꯔꯥ, ꯑꯩ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒꯦ꯫ ꯃꯁꯤꯅ ꯏꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯁꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯆꯠꯈꯤꯅꯕ ꯃꯃꯥꯗ ꯍꯥꯏꯖꯈꯤ꯫ ꯃꯃꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯊꯛꯅꯕ ꯆꯥꯅꯕ ꯂꯣꯏꯅ ꯁꯦꯝ ꯁꯥꯕꯤꯈꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯃꯌꯥꯝꯕ ꯄꯥꯏꯇꯣꯟꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯄꯥꯅ ꯌꯥꯗꯕ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤ꯫ ꯃꯁꯤꯅ ꯃꯄꯥ ꯃꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯆꯧꯕ, ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯄꯥꯅ ꯈꯨꯟ ꯑꯁꯤꯒꯤ ꯅꯨꯄꯤ ꯂꯧꯕ ꯌꯥꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯒ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯄꯥꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯥ? ꯑꯩꯕꯨ ꯅꯨꯡꯁꯤꯕ, ꯑꯩꯅ ꯐꯪꯒꯗꯕ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯔꯧ ꯂꯩꯕ ꯅꯨꯄꯥꯗꯨ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯑꯗꯨꯝ ꯆꯠꯆꯔꯒꯦ꯫ ꯅꯈꯣꯏꯒꯤ ꯋꯥ ꯑꯝꯇ ꯇꯥꯔꯣꯏ꯫ ꯑꯆꯧꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯒꯤꯗꯃꯛ ꯅꯄꯥ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯅꯄꯥ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗ ꯈꯪꯗꯕ ꯁꯣꯏꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯝ ꯇꯧꯖꯔꯣ꯫ ꯏꯄꯥꯅ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯔꯣꯏ꯫ ꯌꯥꯏꯈꯣꯝꯕꯗꯤ ꯃꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯆꯠꯈꯤꯅꯕ ꯃꯃꯥꯅ ꯁꯦꯝ ꯁꯥꯕꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯄꯨꯗꯨꯅ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨꯀꯣ꯫ ꯃꯇꯝ ꯈꯔꯗꯤ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯕ ꯇꯥꯔꯦ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯏꯃꯧ ꯈꯟꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤꯀꯣ꯫ ꯅꯌꯥꯝꯕꯒꯨꯝꯅ ꯈꯨꯟ ꯑꯁꯤꯗꯒꯤ ꯏꯃꯧ ꯂꯧꯕ ꯌꯥꯗꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥ ꯆꯠꯆꯔꯒꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯃꯥ ꯃꯄꯥꯗ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤ꯫ ꯃꯥꯅ ꯅꯨꯃꯤꯠ 5ꯅꯤ ꯂꯦꯞꯇꯅ ꯈꯣꯡꯁꯥꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯌꯧꯈꯤ꯫ ꯑꯩꯁꯤꯕꯨ ꯂꯝꯃꯨꯛꯅꯔꯕ꯭ꯔꯥ? ꯑꯩ ꯒꯨꯍꯥ ꯑꯁꯤꯗ ꯃꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯒꯦ, ꯑꯗꯨꯒ ꯃꯈꯣꯏꯗ ꯍꯪꯂꯛꯀꯦ꯫ ꯃꯥꯅ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯊꯛꯈꯤ꯫ ꯊꯛꯄ ꯂꯣꯏꯔꯒ ꯎꯔꯨꯝ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯟ ꯑꯃꯁꯨꯡ ꯍꯥꯃꯦꯡꯁꯤꯡ ꯏꯁꯤꯡ ꯄꯤꯊꯛꯅꯕ ꯁꯟ ꯍꯥꯃꯦꯡꯁꯤꯡ ꯍꯣꯏꯗꯨꯅ ꯃꯤ ꯈꯔ ꯂꯥꯛꯄ ꯍꯧꯔꯦ꯫ ꯃꯈꯣꯏꯅ ꯒꯨꯍꯥ ꯑꯗꯨꯗ ꯏꯁꯤꯡ ꯆꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯁꯟ ꯍꯥꯃꯦꯡꯁꯤꯡꯗꯨ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥ ꯍꯪꯂꯝꯃꯤ꯫ ꯏꯇꯥꯎꯁꯥ, ꯅꯈꯣꯏ ꯈꯨꯟꯁꯤꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯣꯏꯗꯣꯏꯔꯥ? ꯍꯣꯏ, ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯃꯤꯁꯤꯡꯅꯤ꯫ ꯀꯔꯤ ꯂꯩꯔꯒꯦ ꯏꯇꯥꯎꯅ ꯍꯪꯂꯤꯕꯁꯤꯕꯣ? ꯑꯩ ꯈꯨꯟꯁꯤꯗ ꯄꯣꯛꯄ ꯈꯨꯟꯖꯕꯤꯒꯤ ꯃꯆꯥ ꯌꯥꯏꯈꯣꯝꯕꯅꯦ꯫ ꯑꯩ ꯏꯃꯥ ꯈꯨꯟꯖꯕꯤꯒꯤ ꯃꯄ꯭ꯋꯥ ꯅꯨꯄꯥ ꯂꯩꯁꯤꯟꯕꯒꯤ ꯌꯨꯝꯗꯨꯕꯨ ꯈꯪꯕꯤꯕ꯭ꯔꯥ? ꯍꯣꯏ, ꯈꯪꯖꯩ꯫ ꯑꯥꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯄꯥꯒꯤ ꯍꯥꯃꯦꯡꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯪꯅ ꯈꯪꯅꯤꯡꯕ ꯃꯆꯥꯅꯨꯄꯤꯁꯤꯗ ꯂꯣꯏꯅ ꯇꯝꯂꯨ꯫ ꯀꯦꯊꯕꯤꯅ ꯃꯄꯥ ꯂꯩꯁꯦꯝꯕꯒꯤ ꯍꯥꯃꯦꯡꯁꯤꯡ ꯏꯁꯤꯡ ꯄꯤꯊꯛꯅꯕ ꯍꯣꯏꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯒꯨꯍꯥꯗ ꯏꯁꯤꯡꯗꯨ ꯆꯤꯡꯒꯦ ꯇꯧꯕꯗ ꯌꯥꯏꯈꯣꯝꯕꯅ ꯂꯥꯛꯇꯨꯅ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯆꯤꯡꯕꯤꯈꯤꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯪꯗꯤ? ꯑꯩꯒꯤ ꯍꯥꯃꯦꯡꯁꯤꯡꯕꯨ ꯏꯁꯤꯡ ꯄꯤꯊꯛꯅꯕ ꯆꯤꯡꯕꯤꯔꯤꯁꯦ? ꯑꯩ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯑꯩꯁꯦ ꯏꯃꯨꯡꯒꯤ ꯃꯤꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯂꯝꯂꯥꯟꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯨꯡꯅꯤ ꯍꯥꯏꯕ? ꯆꯠꯂꯣꯍꯦ! ꯀꯗꯥꯏ ꯏꯁꯤꯡꯗꯣ ꯏꯁꯤꯡꯒꯤ? ꯃꯁꯛ ꯈꯪꯗꯕ ꯅꯪꯅ ꯑꯩꯒꯤ ꯍꯥꯃꯦꯡꯁꯤꯡ ꯑꯁꯦ ꯏꯁꯤꯡ ꯄꯤꯊꯛꯄꯤꯔꯒ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯤꯔꯥ? ꯑꯩꯁꯤ ꯀꯅꯥ ꯃꯥꯟꯒꯦ? ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯂꯣ꯫
Ising singbudu amukta leplaga aibu amta yengune. Yare, nasatu yengdrabasu. Huranbani nangdi. O kana lege. Sida huranba leire. Aibu amta kanbiyo. Nangna kana laurabasu kanbinaba mi amta leite. Makoy ni soise nangi imungi mini haibasi loina khanglibani. Aise leisembagi mache khunjabina pokpa yakhombane. Aibu amta yenglo. Yaikhomba khunjabigi masanupane haiba sak takthorakpada Kethabina mayumda chen khiduna mapa leisembada tamkhirami. Yaikhomba mamo leisembana chelaktuna maya nupabu nungsina konbiduna mayumda pubikhi. Ibungo nangdi aigi imagni. Nangi nama khunjabidi karam tauribagi nungairibra. Mabu ukhidabasu kuire. Aduga kari maram leiduna mafam asida laklibano. Yaikhomba imungda thokliba khudingmak magi mamo leisembada loina tamlami. Yamna nungaite. Adudi nang matam khriyum sida leiro. Nayambagi asawu phathariba phawba. Ado iya nupana lakpasidi kari chasige. Mamona pambada hekta pijaro. Leisembagi masanupi ani leirami ahan adugi mingna lembi aduga manawnupi mingna Kethabini. Kethabi macedagi hena masak matau phazarami. Yaikhomba su Kethabibu yamna khoidazarami. Namituda mahaki mamo leisembana maya nupabu ahawba thongbiduna pizakhi. Yaikhomba mahaki mamogi yumduda nungaina leikhi. Mathangi namitta mahaki mamo leisembana maya nupa Yaikhomba busum yum asida leibana pharoi mabu sijinnaraga magi thabak thoram singda sijinnarage magi awaman pige khanduna mabu kaukhi. Ibungo nang yum sida sum leibasi thabak khradi pangthoktaba yadri. Aduna nangna yum sida suba nomba yaba su nomduna madugi awaman loina pige yabra. Kisu kaide aisu mamogi mateng pange haidana khanduna leiribani. Hairakpa yamna phare. Phare adudi ngasidagi hauna. Kethabina seliba aigi hameng singsi nangna seluro. Aina upai leitaduna mabu selalibani. Haujuti nang leirabanina nangna tauzaro. Hoi mamu. Aidi lamsigi lamittumisu phazana ningthina khangjati. Ngasidi Kethabiga chalhanbiyo. Hoi phare magu changminaro. Yaikhomba haraubana loire. Mana Kethabiga hameng singdu puduna sajik yamna hauba mafam amada chatki. Kethabina su Yaikhombabu nungsizarami. Aduna makhoi ani nungsinabagi mari asi mapa leisembana su khanglami. Ibungo isa singse atopa mingonda luhongduna pidau sarukpudi. Iya nupa nangonda pibana phagani khalle. Aduna nang chahi taret nangna pamjariba isa nupigidamakta thabak suba tare. Masi lamsigi chanabini. Aduna nangna su inbiduna chahi taret thabak suba tare. Ibungo nangna pamadu kanana. Ikaiba leite hekta hayo. Aikhoi imung masene. Ikaiba leitana hekta haisi. Mamo ai Kethabibu yamna nungsi. Aduna magidamakta ai chahi taretu warasu sujarake. Oh phare adudi. Kethabigidamak chahi taret suro. Madugi matungda luhongduna nangi nupi oina lauro. Yaikhombana harauna yaduna mahak chahi taret Kethabigidamakta sujaki. Mahaki mamonadi mabu namthak tauduna masanupi ahal adubu Yaikhombaga luhong thokpige khalami. Yaikhomba mana pamjaba nupi adugidamakta kanna warabasu wana chahi taret chupna thabak sujaki. Chahi taret mapung pharaklaba matungda Yaikhomba Kethabi magi nupi oina luhongbiro haizaki. Ibungo aikhoi chanabigi matung inade manaw nupina mase yum pandringeda manaw nupina hana yum panba haiba chanade. Aduna nang lembi se luhongduna nangi nupi oina lauro. Yaroi aini yamna wana chahi taret Kethabigidamak suraga hausuna mase yum pandringeda manaw nupina hana yum panba yade amu haijele. Karigi aibu minam libano masibu imung thokpagi matawro. Ibungo aina chatnabibu thugaiduna tawbase mina karini haina khalamgani. Nangna ichanupi Kethabibu pamlabadi amuk chahi taret muk thabak suba tare. Leisembana machanupi lembibu Yaikhomba luhongduna magi nupi oina pikhi. Yaikhomba lembibu yam nungsiramde aduna mana Kethabigidamakta amuk chahi taret thabak suba taki. Lembina moi babu aiba nungsibidriba asi karigino. Ai leina amuk inaw nupi asibu nangi nupi oina lawge karigi khallibano. Aina chahi taret sukhibada nanaw nupigidamakta nangi sugaw yawde. Arembada ai pangal loina mangkhane. Kethabibu aigi nupi oina lawba haibase napana so yaba pirabane. Noina sinnanaw aigi nupi oigidoribane.
ꯏꯅꯥꯎꯅꯨꯄꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ. ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣ? ꯑꯩ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯐꯣꯡꯅ ꯅꯄꯥꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯅ ꯂꯩꯔꯦ. ꯌꯥꯏꯈꯣꯝꯕ ꯀꯦꯊꯕꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯆꯍꯤ 8 ꯊꯕꯛ ꯁꯨꯈꯤ. ꯀꯦꯊꯕꯤꯁꯨ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯅꯨꯄꯥꯁꯤꯡꯒ ꯀꯣꯏꯅꯕ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯝꯗꯦ. ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯥꯏꯈꯣꯝꯕꯒꯤ ꯑꯅꯤꯁꯨꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯐꯩ ꯈꯜꯂꯝꯃꯤ. ꯌꯥꯏꯈꯣꯝꯕ ꯆꯍꯤ 14 ꯆꯨꯞꯅ ꯃꯍꯥꯛꯀꯤ ꯃꯃꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯈꯤ. ꯆꯍꯤ 8 ꯐꯥꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯃꯣ ꯂꯩꯁꯦꯝꯕꯅ ꯃꯆꯥ ꯀꯦꯊꯕꯤꯁꯨ ꯌꯥꯏꯈꯣꯝꯕꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯄꯤꯈꯤ. ꯂꯩꯁꯦꯝꯕꯅ ꯇꯧꯔꯤꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯋꯥ ꯉꯥꯡꯅꯔꯝꯃꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤ ꯊꯕꯛꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯏꯌꯥ ꯅꯨꯄꯥꯁꯤꯗ ꯏꯆꯥ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯄꯤꯈꯤꯕꯁꯤ ꯃꯈꯣꯏꯅ ꯇꯧꯕꯗꯤ ꯉꯝꯗꯗꯅ ꯋꯥ ꯉꯥꯡꯅꯔꯤꯕꯁꯦ. ꯉꯥꯡꯅꯁꯅꯨꯗ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯌꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯃꯣꯒꯤ ꯌꯨꯝꯗ ꯈꯣꯝꯕ ꯌꯥꯕ ꯂꯟꯊꯨꯝꯁꯤꯡ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯈꯣꯝꯈꯤ. ꯑꯁꯨꯝꯅ ꯃꯍꯥꯛ ꯈꯨꯟꯗꯨꯗ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ. ꯆꯍꯤ 15 ꯐꯥꯔꯛꯂꯕꯗ ꯃꯍꯥꯛ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯍꯟꯕ ꯇꯥꯈꯤ. ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯃꯌꯥꯝꯕꯅ ꯃꯥꯒꯤ ꯃꯊꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯁꯤꯡꯗꯨ ꯀꯣꯛꯂꯅꯤ ꯈꯟꯈꯤ. ꯑꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤ. ꯃꯃꯣ, ꯑꯩ ꯍꯟꯗꯛꯇꯤ ꯃꯪꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯩꯒꯤ ꯃꯪꯗ ꯏꯃꯥ ꯏꯄꯥꯕꯨ ꯑꯗꯨꯝ ꯎꯈꯤ. ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯏꯄꯥꯗꯣ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯥꯗ꯭ꯔꯕꯅꯤ. ꯑꯗꯨꯅ ꯑꯩꯕꯨ ꯄꯣꯛꯅꯐꯝ ꯂꯝꯗꯨꯗ ꯍꯟꯈꯤꯅꯕ ꯍꯥꯏꯖꯔꯤ. ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯈꯪꯂꯤꯕꯅꯤ ꯆꯠꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯦ. ꯅꯪꯅ ꯌꯨꯝꯗꯒꯤ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯌꯨꯝꯗ ꯁꯨꯗꯨꯅ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯜꯂꯦ. ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯦ. ꯌꯥꯏꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯣꯒꯤ ꯌꯨꯝꯗꯒꯤ ꯈꯣꯝꯈꯤꯕ ꯂꯟꯊꯨꯝꯁꯤꯡ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯇꯥꯈꯤ. ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯃꯀꯨꯕꯣꯛꯁꯨ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯣ ꯂꯩꯁꯦꯝꯕꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯕꯤꯗꯥꯏ ꯄꯤꯈꯤ. ꯏꯆꯥ, ꯅꯈꯣꯏ ꯂꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯌꯨ. ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯅꯆꯥꯁꯤꯡꯅ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯕ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨ. ꯆꯠꯂꯣ. ꯏꯕꯨꯡꯉꯣ, ꯏꯆꯥꯁꯤꯡꯁꯦ ꯄꯪꯂꯕꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥ ꯉꯥꯛꯇꯅꯤ. ꯅꯪꯅ ꯃꯈꯣꯏꯒꯤ ꯈꯪꯗ ꯍꯩꯇ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ. ꯃꯈꯣꯏꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ. ꯐꯔꯦ, ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯅꯨꯡꯉꯥꯏꯅ ꯍꯜꯂꯨ. ꯂꯥꯏꯅꯤꯡꯊꯧꯅ ꯂꯝꯖꯤꯡꯕꯤꯁꯅꯨ. ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯃꯄꯥ ꯂꯩꯁꯦꯝꯕꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯄꯥꯕꯨ ꯊꯥꯗꯣꯛꯈꯤ. ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯅ ꯆꯍꯤ ꯀꯌꯥ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯌꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯁꯟꯒꯥꯔꯤꯗ ꯇꯣꯡꯍꯟꯗꯨꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤ. ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯈꯣꯡꯁꯥꯜꯂꯛꯄ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯌꯧꯈꯤ. ꯃꯥꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯂꯟꯊꯨꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯃꯃꯥ ꯈꯨꯟꯖꯕꯤꯅ ꯉꯛꯂꯝꯃꯤ. ꯃꯃꯥ ꯈꯨꯟꯖꯕꯤꯅ ꯆꯦꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯈꯤ. ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯈꯤꯕꯅꯤ. ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯎꯅꯖꯔꯦꯗ. ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯀꯅꯥꯅꯣ? ꯏꯃꯥ, ꯃꯈꯣꯏꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯃꯈꯣꯏꯁꯦ ꯃꯃꯣ ꯂꯩꯁꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯃꯥ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯤꯅꯕꯤꯕ ꯉꯥꯛꯇꯅꯤ. ꯏꯃꯧꯁꯥ, ꯅꯈꯣꯏꯁꯦ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯃꯤ ꯅꯠꯇꯦ. ꯏꯃꯨꯡꯒꯤ ꯃꯤ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯌꯨꯝꯁꯦ ꯅꯈꯣꯏꯒꯤ ꯌꯨꯝꯃꯛꯅꯤ ꯈꯟꯒꯗꯕꯅꯤ. ꯏꯃꯥ, ꯄꯥꯕꯨꯡꯒ ꯇꯥꯆꯧꯒꯗꯤ ꯀꯗꯥꯏ ꯆꯠꯈꯤ? ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯥꯕꯨꯡꯗꯤ ꯃꯁꯥ ꯉꯝꯗꯕ ꯀꯨꯏꯔꯦ. ꯑꯗꯨꯒ ꯅꯪꯒꯤ ꯇꯥꯆꯧꯁꯨ ꯌꯨꯝ ꯍꯣꯡꯗꯨꯅ ꯃꯆꯥ ꯂꯩꯔꯦ. ꯏꯃꯥ, ꯇꯥꯆꯧꯅ ꯑꯩꯒꯤ ꯏꯊꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯕ ꯂꯩꯕꯗꯨꯕꯨ ꯐꯈꯤꯒꯗ꯭ꯔꯥ? ꯃꯥꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯀꯌꯥ ꯄꯨꯔꯛꯂꯤꯕꯅꯤ. ꯏꯕꯨꯡꯉꯣ, ꯏꯃꯧꯁꯤꯡꯁꯤ ꯌꯥꯝ ꯋꯥꯔꯝꯂꯅꯤ. ꯍꯥꯟꯅ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯄꯤꯔꯣ. ꯑꯄꯣꯛꯄꯅ ꯃꯆꯥ ꯌꯥꯏꯈꯣꯝꯕꯅ ꯃꯃꯧꯁꯤꯡꯒ ꯂꯥꯛꯂꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕꯅ ꯃꯥꯒꯤ ꯑꯅꯥꯕ ꯐꯥꯎꯕ ꯀꯥꯎꯈꯤꯔꯝꯃꯤ. ꯃꯥꯅ ꯎꯕ ꯇꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ. ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦꯗꯣ. ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯗ꯭ꯔꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯌꯥꯇꯥꯈ꯭ꯔꯕꯁꯨ ꯌꯥꯔꯦ. ꯏꯄꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯏꯆꯥꯅ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ. ꯑꯗꯣ ꯑꯩꯒꯤ ꯏꯃꯧꯁꯤꯡꯗꯤ
ꯈꯨꯟꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯡꯂ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯥꯃꯂ ꯁꯦꯝꯕꯒꯤ ꯃꯆꯥ ꯉꯥꯛꯇꯔꯥ? ꯍꯣ ꯏꯃꯧꯁꯤꯡꯁꯦ ꯅꯁꯦ ꯂꯩꯁꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯌꯦ, ꯇꯥꯕ꯭ꯔꯣ? ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯧꯁꯥ, ꯅꯄꯥ ꯑꯩꯗꯤ ꯎꯗꯕ ꯇꯥꯗꯕꯁꯤꯅ ꯍꯪꯂꯨꯕꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ꯫ ꯑꯍꯣꯏ ꯄꯥꯕꯨꯡ, ꯅꯃꯧꯁꯤꯡꯅ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯇꯨꯅ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥ, ꯌꯥꯝ ꯄꯦꯜꯂꯦ꯫ ꯏꯃꯧꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯅꯆꯥꯅ ꯄꯥꯕꯨꯡꯒꯤꯗꯃꯛ ꯄꯨꯔꯛꯄꯅꯤ, ꯃꯁꯤ ꯁꯦꯠꯄꯤꯌꯨ, ꯑꯗꯨꯒ ꯁꯤꯅ ꯏꯃꯥꯒꯤꯗꯃꯛꯇꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯇꯥꯆꯧꯗꯣ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯔꯕꯅꯤ꯫ ꯅꯪꯕꯨ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯨꯔꯣ꯫ ꯏꯄꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕꯗꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯆꯠꯂꯒ ꯅꯌꯥꯝꯕꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯌꯨ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯕ ꯅꯆꯥ ꯁꯣꯏꯗꯅ ꯇꯧꯅꯕ ꯍꯣꯠꯅꯒꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯃꯌꯥꯝꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯑꯗꯨꯒ ꯍꯥꯃꯦꯡ 10 ꯃꯌꯥꯝꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕ ꯆꯠꯀꯦꯅ ꯅꯤꯡꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯏꯃꯨꯡꯗꯒꯤ ꯅꯨꯄꯥ 2ꯈꯛ ꯀꯧꯗꯨꯅ ꯃꯌꯥꯝꯕ ꯎꯅꯕ ꯆꯠꯈꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯉꯁꯤ ꯑꯩ ꯏꯌꯥꯝꯕ ꯎꯅꯒꯗꯕꯅꯤ, ꯑꯗꯨꯅ ꯅꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯍꯥꯃꯦꯡ 10ꯁꯤ ꯄꯨꯗꯨꯅ ꯅꯈꯣꯏ ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡꯒ ꯇꯨꯡꯗ ꯏꯟꯅꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯌꯥꯝꯕꯅ ꯍꯪꯂꯕꯗꯤ ꯅꯈꯣꯏꯅ ꯁꯨꯝ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ: ꯍꯥꯃꯦꯡ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯅꯅꯥꯏ ꯌꯥꯏꯈꯣꯝꯕꯅ ꯃꯌꯥꯝꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯑꯣꯏꯅꯕ ꯄꯤꯕꯤꯅꯕ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯈꯨꯗꯣꯜ ꯎꯔꯒ ꯃꯥꯒꯤ ꯑꯁꯥꯎꯕ ꯐꯈꯤꯕ ꯌꯥꯏ꯫ ꯃꯥꯅ ꯑꯩꯕꯨ ꯍꯪꯂꯕꯗꯤ ꯇꯨꯡꯗ ꯂꯥꯛꯂꯕꯅꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯅ ꯅꯨꯄꯥ 2ꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯁꯨꯡ ꯍꯥꯃꯦꯡ 10ꯗꯨ ꯍꯣꯏꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯍꯟꯈꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯌꯥꯏꯈꯣꯝꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤ 2ꯗꯨꯒ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯌꯥꯝꯕꯒꯤ ꯂꯩꯐꯝ ꯌꯧꯔꯛꯀꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯌꯥꯏꯈꯣꯝꯕꯅ ꯅꯨꯄꯥ ꯑꯃ ꯀꯧꯔꯗꯨꯅ ꯃꯌꯥꯝꯕꯕꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯅꯕ ꯍꯥꯏꯍꯟꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯆꯠꯄ ꯑꯗꯨꯅ ꯆꯠꯈꯤꯗꯨꯅ ꯃꯌꯥꯝꯕ ꯄꯥꯏꯇꯣꯟꯒꯤ ꯂꯩꯐꯝꯗ ꯌꯧꯔꯛꯂꯦ, ꯑꯗꯨꯒ ꯄꯥꯎꯗꯨ ꯇꯝꯈꯤ꯫ ꯏꯅꯥꯎ ꯅꯨꯄꯥꯅ ꯑꯩꯕꯨ ꯎꯅꯁꯤ ꯍꯥꯏ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯍꯥꯛ ꯂꯝꯕꯤꯗ ꯂꯩꯔꯤ꯫ ꯐꯔꯦ, ꯑꯩ ꯃꯥꯕꯨ ꯎꯅꯅꯕ ꯊꯣꯛꯂꯛꯂꯒꯦ꯫ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯎꯅꯒꯦ ꯍꯥꯏꯔꯤꯕ? ꯐꯔꯦ, ꯑꯩ ꯊꯨꯅ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯒꯦ꯫ ꯄꯥꯏꯇꯣꯟꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯈꯣꯝꯗꯨꯅ ꯌꯥꯏꯈꯣꯝꯕ ꯎꯅꯕ ꯆꯠꯈꯤꯅꯕ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯥꯎ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯏꯈꯣꯝꯕꯅ ꯂꯩꯕ ꯃꯐꯝꯗꯨ ꯌꯧꯔꯛꯇꯣꯔꯤ꯫ ꯌꯥꯏꯈꯣꯝꯕ ꯄꯥꯎ ꯆꯠꯄ ꯑꯃꯨꯛ ꯊꯥꯗꯨꯅ ꯃꯌꯥꯝꯕ ꯀꯗꯥꯏ ꯌꯧꯔꯛꯂꯒꯦ ꯌꯦꯡꯈꯤꯅꯕ ꯊꯥꯈꯤ꯫ ꯃꯥꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯆꯠꯄ ꯅꯨꯄꯥꯗꯨꯅ ꯆꯠꯈꯤꯗꯨꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯌꯥꯝꯕ ꯀꯗꯥꯏ ꯌꯧꯔꯛꯂꯒꯦ ꯌꯦꯡꯕ ꯆꯠꯈꯤ꯫ ꯄꯥꯎ ꯆꯠꯄ ꯅꯨꯄꯥꯗꯨꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯌꯥꯝꯕ ꯅꯨꯄꯥ ꯈꯔꯒ ꯂꯣꯏꯅꯔꯛꯄ ꯎꯈꯤ꯫ ꯃꯥꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎꯗꯨ ꯇꯝꯈꯤ꯫ ꯅꯌꯥꯝꯕꯗꯣ ꯅꯨꯄꯥ ꯈꯔꯒ ꯂꯣꯏꯅꯔꯒ ꯂꯥꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯁꯅꯥ ꯂꯨꯄꯥ ꯍꯥꯃꯦꯡ 10ꯗꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯨ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒ ꯍꯥꯃꯦꯡꯅꯆꯤꯡꯕꯁꯤꯡꯗꯨ ꯃꯥꯡ ꯊꯥꯍꯟꯗꯨꯅ ꯆꯠꯈꯤ꯫ ꯄꯥꯏꯇꯣꯟꯁꯨ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯒ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯏꯈꯣꯝꯕꯒꯤ ꯃꯤꯁꯤꯡꯗꯨꯒ ꯊꯦꯡꯅꯈꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯍꯥꯃꯦꯡ ꯍꯣꯏꯗꯨꯅ ꯅꯈꯣꯏ ꯀꯗꯥꯏ ꯌꯧꯗꯣꯏꯅꯣ? ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥ ꯌꯥꯏꯈꯣꯝꯕꯒꯤ ꯃꯤꯁꯤꯡꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒ ꯍꯥꯃꯦꯡꯅꯆꯤꯡꯕꯁꯤꯡꯁꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯅꯪꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ꯫ ꯃꯥꯗꯤ ꯀꯗꯥꯏ ꯌꯧꯔꯛꯂꯒꯦ? ꯀꯔꯤꯒꯤ ꯅꯈꯣꯏꯒ ꯂꯣꯏꯅꯔꯛꯇꯕꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ 2ꯗꯨꯒ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯃꯌꯥꯝꯕꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯅꯨ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯕ ꯑꯣꯏꯔꯁꯅꯨ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯇꯥꯆꯧ, ꯑꯩꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯦ ꯃꯥꯃ ꯂꯩꯁꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯃꯔꯤ ꯉꯥꯛꯇꯅꯤꯅ꯫ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯏꯅꯥꯎꯅ ꯅꯪꯁꯦ꯫ ꯇꯥꯆꯧ, ꯅꯅꯥꯎꯅ ꯇꯥꯆꯧꯒꯤꯗꯃꯛꯇ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒ ꯍꯥꯃꯦꯡ 10ꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯅꯥꯎꯒꯤ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯌꯥꯏꯈꯣꯝꯕ, ꯅꯪꯒꯤ ꯇꯥꯆꯧ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯪꯒꯤꯗꯃꯛꯇ ꯊꯝꯖꯤꯜꯂꯨ꯫ ꯇꯥꯆꯧ ꯑꯩꯗꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯇꯥꯆꯧ, ꯅꯅꯥꯎꯅ ꯄꯤꯕ ꯈꯨꯗꯣꯜꯁꯤꯡꯁꯦ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯀꯣꯛꯄꯤꯕꯁꯦ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯌꯥꯏꯈꯣꯝꯕ, ꯏꯌꯥꯝꯕꯅ ꯀꯣꯛꯄꯤꯈ꯭ꯔꯕꯅꯤ꯫
ꯑꯩ ꯈꯨꯗꯣꯜ ꯑꯁꯤꯗꯤ ꯂꯧꯔꯔꯣꯏ꯫ ꯌꯥꯏꯈꯣꯝꯕꯅ ꯀꯟꯅ ꯇꯛꯁꯤꯟꯕꯗꯒꯤ ꯈꯨꯗꯣꯜꯁꯤꯡꯗꯨ ꯂꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡ ꯈꯔ ꯈꯨꯜꯂꯒ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯒꯤ ꯃꯔꯤ ꯑꯣꯏꯕ ꯑꯆꯦꯠꯄꯗꯨ ꯅꯤꯡꯁꯤꯡꯅꯕ ꯈꯨꯗꯝ ꯑꯣꯏꯈꯤ꯫ ꯌꯥꯏꯈꯣꯝꯕ, ꯑꯩꯈꯣꯏꯅ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯅꯨꯡꯁꯤꯅ ꯁꯈꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪꯒꯤ ꯇꯥꯆꯧꯅ ꯅꯔꯥꯜ ꯀꯣꯛꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯅ ꯈꯨꯗꯝ ꯑꯁꯦ ꯏꯆꯥ ꯏꯁꯨ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡꯅ ꯈꯪꯕ ꯑꯣꯏꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯏꯅꯈꯤ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯏꯪꯊꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯃꯁꯨꯡ ꯂꯩꯅꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯣꯛꯈꯤꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯪꯊꯕ ꯐꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯄꯥ ꯌꯥꯏꯁ꯭ꯀꯨꯜ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯄꯥꯕꯨ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯒ ꯌꯥꯇꯥꯍꯟꯕꯤꯈꯤ꯫ ꯌꯥꯏꯈꯣꯝꯕ, ꯏꯃꯥꯁꯤ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ꯫ ꯅꯪꯅ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯅꯪꯒꯤ ꯇꯥꯆꯧꯗ ꯍꯥꯏꯔꯛꯎ꯫ ꯑꯍꯣꯏ ꯇꯥꯆꯧ꯫ ꯌꯥꯏꯈꯣꯝꯕ ꯃꯄꯥꯅ ꯕꯣꯔ ꯄꯤꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯂꯩꯍꯥꯎ ꯐꯕ, ꯅꯣꯡ ꯃꯇꯝ ꯆꯥꯅ ꯆꯨꯕ ꯃꯐꯝꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯆꯥ ꯀꯌꯥ ꯄꯣꯛꯇꯨꯅ ꯃꯍꯥꯛ ꯑꯆꯧꯕ ꯁꯥꯒꯩ ꯖꯥꯠ ꯑꯣꯏꯔꯛꯈꯤ꯫ ꯇꯨꯡꯗ ꯑꯆꯧꯕ ꯖꯥꯠ ꯑꯣꯏꯔꯛꯇꯨꯅ ꯃꯌꯥꯝꯕ ꯖꯥꯠꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯄꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯊꯣꯛꯄ ꯍꯧꯈꯤ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯁꯤꯡꯅ ꯃꯌꯥꯝꯕꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯩꯗꯨꯅ ꯊꯝꯈꯤꯕ ꯅꯨꯡꯁꯤꯡꯗꯨ ꯊꯨꯒꯥꯏꯈꯤ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕ ꯑꯣꯏꯔꯛꯇꯨꯅ ꯃꯌꯥꯝꯕꯒꯤ ꯖꯥꯠꯁꯤꯡꯕꯨ ꯂꯥꯟꯗ ꯉꯝꯗꯨꯅ ꯕꯣꯟꯗꯤ ꯑꯣꯏꯅ ꯄꯨꯔꯛꯈꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯃꯄꯥꯒꯤ ꯂꯥꯏꯋꯥ ꯐꯣꯡꯗꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯇꯨꯡꯗ ꯂꯣꯏꯅ ꯊꯣꯛꯈꯤ꯫